Kangpokpi Mapao Khul buffer zone Nawa Loudre Nidi Home Academy da Purpumnamaki Mahiroi amata oina lairik taminaram lay May ahum lising ani kulhumdoi kuki jo margi lamhen to Henbaga makhlgi khulai paiba terrorist singa khusamnaduna Manipur degi separate administration lawgani haiduna maitaida atamnana onsinduna tamthiraba lan chatharakpadagi khudong saba lawduna Landarakiba amasung makoibu mayoknaba ching amasung tamgi purup anigi tainafam singbu red amasung buffer zone singni haiduna ngasi phawba chatna thokna yaduna lairaklagasu Kangpokpi district ki Mapao Khul buffer zone mawaloramdre mafam asida leiba Nidi Home Academy gi mahiroi singi numit ini chapna chathagadaba chahi sika art amasung literally meet asi ngarang harau tayamna baga loinana academy asigi purupumna makki mahiroi singna sarugyadna hawdokre hawdopagi thawramaduda lengak information and public relation gi secretary Hungyong Wangsangna atoiba mitunglen oina sarugya ke academy asigi thoramda purupumna makki mahiroi singna harau mahi masing taminaram batanatana Ngarangi hawdokpagi thoramda sarugya minaram ubada mahakna hai Nidi Home Academy asi buffer zone da leirabasu purupumna khudingmaki mahiroi singna amata oibagi wakalonda puna mahi taminaba ubada jauthoksa fawe mahiroi singna asetpa phirep ama thamduna ninghanaba leitana honarabadi sungsoi soidana mai pakpa ngamgani Thauram asida sarugya kiba social activist asang kasana hai mapanda mahi masing tambada ahenba mijeng thamliba asi achumba wakalon nate mijeng asina Manipur ge semilon da chauna chota hale haibasi ekhoi punamakna khaminase mahi masing gi damak Manipur gi wangmada chaliba yamlaba senpham sing asi chatana balengakna policy semduna mapan lamda Chanariba education system sing adu mafam asida su thambiba tangai fade kunai gi amadi miyam gi aifanaba Tauramge haiba wakalon chenbagi mahuta isagi thabak phanglaga loire haiba wakalon oina chenengumsi aikhoi pumnamakna khunai gi afaba thabak taurashi haike kana lajidraba angang kaya Nidi Home Academy asida lemna mahi masing tamanduna afaba mahiroi ama oiraknaba honarakleba asima hagatningai ni lusingba singna so asigumba thabak tauriba sing asi pungning thogaminasi haike brown sugar kilogram ani Henbaga lupa lakh ani makhaiga Konnana fare ngarang security force na Senapati district ke Hengbung police outpost da sek tawbada Kangpokpi gi ti gamnom Khul drug smuggler ama brown sugar kilogram aniga gram chani pantara taruk amasung sel oina lupa lakh ani makhaya Konnana fare haire drug amasung sel ga Konnana faraba miyoi adugi maming Paugoulan Tauthang sahi kunithoi kawi maha Kangpokpi district ke ti gamnom Khul ni haire mangondagi drug amasung yamlaba senpham sing asi khakta natana four wheeler ama mobile handset ani amasung mahaki Aadhaar card pan card amadi driving license singba mahaki masak takwa document sing chu phagat ki haire macha mamongna tathi tawaina tawba ahal sing wakat pham leiramdre Manipur lengakna kumja lising ani kulhumdoida masa masu amade mamau sing atathi tawaina tawriba ahal oiraba mama mapa oiriba singbu ngakpi sembiduna makhoigi aifana bathabak sing paikhanabagi damak Manipur Maintenance and Welfare of Parents and Senior Citizens Rules 2023 semkhrabasu hojik phawbada rule asigi matungina masa mamongna tathi tawaina tawbiriba mioi sing wakatpham tribunals appellate tribunals state council na singba amata lingkhatuna thamlamdrei rule asi seblabasu thabak ta onthokthuna chana hanbagi maikaidadi lengak na ngasi phawbada thawa wasadna leithokpagi mayokta uripok SMB constituency gi club Punipan amasung lansang SMB constituency gi uripok area da leiba club ani puna loop yankhai apunba loop ama oiriba uripok apunba loop ki maikaidagi lengak ki thong asiki mayokta ngarang High Court of Manipur da Public Interest Litigation PIL ama file tawkre PIL asi uripok apunba loop ki president Soram Tiken da je chahi marfu matoi apokpa laikhitraba S Mani uripok Sorbon Tingen amasung Yumjau Manbi chahi marfutara matoi maitai langgo da leiba loba sigi general secretary Samom Durba chahi niputaru apokpa S Gunona petitioner singwajana file torakpani PIL asigi respondent singna Union of India gi Maikaida Ministry of Social Justice and Employment gi Secretary Manipur lenga ki Mahusin Chief Secretary lenga kasi Commissioner cum Secretary Social Welfare Department amasung loisang asigi Director ni wakadasi High Court of Manipur na PIL number 21 of 2025 oina lakhalaga ngarang Chief Justice K Somakeshwar amasung Justice Eguneswar gi bench na lakhalkre kona wakadasi khananabagi damakta lakhalakpada petitioner ani gi Maikaida Senior Counsel K.S. Tarun Kumar na lepke petitioner gi maikaida lepkiba counsel na tawrakpa submission taraba matungda ko na respondent mari makta mathang thagi kun mari phawbagi manungda makoi gi pakhum piraknaba notice issue tawke kona issue tawkhiba notice singa do union lenga ki mahut sinba secretary na central government standing council as
Kamini Komana Loke, Aduga Manipur Lengaki Makada Labor Respondent Ahongi Notice Singna, Government Advocate as Napoleon Loke, Konna PIL Asi Lokalakpada Respondent Singi Makaida Left Kiba Council Singna, Court issue. Kona isu tauba notice asigi pakom piraknaba matam chayol ahum pibiyo haibana super toke uripo opun baluki president amasung secretary na kota wakalaglibana chaliba chahisigi April 3 ki ayukta nungtigi phongba Manipur gi pause amada ahal oiraba mama mapasing amasung senior citizen singbu protection pibinabagi namakta lengak na semkiba rule asi matam chana tabak ta onthoktre amasung mari leinaba tribal na chingba lengak na Linkatre haibagi report ama phunglakpa report upon balup na thengna ki hairi report asige matung hina June kon lisingani kun mangada lupa sige president na Manipur lengaki Social Welfare Relation gi commissioner da ayi bacherol ama pisinduna lengak na sem kibar rule asige rule 3 gi makada Manipur gi subdivision singda amamam natragana henba Maintenance Tribunal sing linkatna ba mathau taba tabak sing pakat piyu aduga rule asige rule 16 gi makada district sing da so Appellate Tribunal sing linkhat piyu loinana rule kunmari gi makhadana state council linkhat paga loinana Manipur Maintenance and Welfare of Parents and Senior Citizens rule 2023 gi rule 25 ki makhada district committee na singsu district pumna makta thu matamda linkhat piyu haina so haijakivani haire Deepak ki manaw nupabu ASI oina appointment pikre lebak asida terrorist singi mathakta sathakiba operation sindur gi mathaw pangthokpada leikhidraba yairi pok yambemdagi singa kham Deepak ta birjaka pidunai kai khumnabada natana ma ki pokminna ba manaw nupa nawbu Manipur Police Department ta assistant sub inspector oina appointment pikre haire